ꯑꯁ ꯃꯁꯥ ꯈꯪꯗꯅ ꯁꯨꯝ ꯉꯥꯎ ꯂꯩꯒꯗ꯭ꯔꯣ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏ ꯉꯝꯗꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯦꯗꯅ ꯃꯉꯥꯜꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯂꯣꯏꯔꯦꯅꯦ ꯁꯤꯗ ꯑꯗꯨꯝ ꯅꯪ ꯈ꯭ꯋꯥꯏꯗꯨꯗꯤꯅꯦ ꯑꯝꯇ ꯌꯥꯔꯣꯏ ꯀꯤꯗꯅ ꯂꯣꯏ ꯆꯦꯟꯈ꯭ꯔꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯅꯨꯔꯥ ꯏꯅꯦꯝꯆꯥ ꯍꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯒꯗ꯭ꯔꯣ ꯃꯔꯨꯞ ꯃꯉꯥꯜꯁꯦ ꯅꯪꯅ ꯊꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯌꯦꯁ ꯑꯣꯔ ꯅꯣ ꯂꯣꯏꯔꯦ ꯁꯤꯗ ꯑꯗꯨꯝ ꯃꯉꯥꯜꯅ ꯅꯪ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯁꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯪ ꯌꯥꯅꯤꯡꯉꯦ ꯌꯥꯅꯤꯡꯗꯦ ꯌꯦꯁ ꯑꯣꯔ ꯅꯣ ꯅꯪ ꯈꯨꯄꯥꯛꯁꯤ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯌꯦꯁ ꯑꯣꯔ ꯅꯣ ꯑꯦ ꯑꯩ ꯍꯥꯏꯒꯦꯀꯣ ꯍꯣꯏ ꯍꯥꯏꯅꯨꯀꯣ ꯑꯁ ꯍꯥꯏꯒꯦꯃꯤ ꯅꯣꯏ ꯍꯧꯖꯤꯛꯐꯥꯎ ꯍꯟꯗ꯭ꯔꯤꯕꯣ ꯍꯟꯕ ꯂꯥꯏꯔꯤꯗ ꯑꯂꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ ꯀꯩ ꯋꯥꯔꯤꯅꯣꯕꯗꯣ ꯍꯥꯏꯔꯛꯎꯔꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯥꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯅꯤꯗ ꯑꯁ ꯐꯥꯒꯤ ꯅꯠꯇꯦꯍꯦ ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ ꯑꯗꯨꯕꯨ ꯍꯩꯃꯥ ꯑꯩ ꯍꯥꯏꯔꯒꯦꯁꯦ ꯑꯕꯅꯥꯎꯁꯦ ꯃꯥ ꯁꯦꯜ ꯈꯤꯇ ꯅꯉꯣꯟꯗꯩ ꯄꯨꯒꯦ ꯃꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯇꯧ ꯂꯩꯖꯥꯅꯤ ꯑꯁ ꯑꯗꯨꯒꯤꯕꯨ ꯏꯀꯥꯏꯗꯅꯒ ꯇꯧꯔꯤ ꯀꯣꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯣ ꯌꯥꯔꯦ ꯏꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯦ ꯂꯧꯔꯣꯅꯦ ꯁꯤꯅꯕꯨ ꯌꯥꯔꯗ꯭ꯔꯣ ꯍꯣꯏ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯝꯃꯅꯤꯅ ꯑꯕꯅꯥꯎ ꯃꯉꯥꯜ ꯃꯥ ꯋꯥꯡꯂꯦꯟ ꯗꯦꯜꯂꯤꯗ ꯑꯦꯝꯇꯦꯛ ꯇꯧꯕꯅꯦ Hi, I Wanglen. ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ Thanks. ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ Ngarang thulakpane. Ada 10 days muki holidays fangin thulaine. Day 15 dabudi changrani da. ꯑꯩꯈꯣꯏ ꯏꯇꯥꯎꯕꯨ ꯇꯝꯐꯥꯒ ꯀꯔꯤ ꯃꯔꯤ Tampha se ꯑꯁ ꯅꯣꯏꯁꯤꯗꯤ ꯄꯪꯈ꯭ꯔꯦꯍꯦ ꯃꯥꯁꯦ ꯑꯩꯒꯤ ꯁꯥꯏꯅꯦ ꯑꯩꯒꯤ ꯁꯥꯏ ꯆꯠꯁꯤꯔꯥ chase. ꯆꯠꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ ओ फिल्म हिट चले फिल्म हिट चले 근데는 또 그래 약간처럼 하고 있던데 봐. ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯁꯣꯝ ꯑꯩ ꯆꯠꯂꯝꯃꯒꯦ